Hello, good morning, ma'am. 27/12/2024 की June newspaper ꯎꯖꯔꯒꯦ ꯁꯤꯗꯤ ꯅ꯭ꯌꯨꯁ ꯌꯥꯝꯃꯤꯀꯣ headlines ꯑꯣꯏꯅ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ 13 ꯁꯨꯕ Prime Minister ꯑꯣꯏꯕꯤꯔꯝꯕ Prime Minister ꯃꯟꯃꯣꯍꯟ ꯒꯤ ꯃꯇꯝꯗ ꯄꯥꯜꯂꯝꯕ Prime Ministerꯁꯦ ꯂꯩꯈꯤꯗ꯭ꯔꯦ ꯃꯥꯅ ꯇꯧꯔꯝꯕ ꯑꯐꯕ ꯊꯕꯛ ꯃꯌꯥꯝ ꯃꯥꯗꯤ 2 terms ꯄꯥꯏꯔꯝꯃꯤꯀꯣ 2004 2014 ꯐꯥꯎꯕꯗ ꯄꯥꯏꯔꯝꯃꯤꯀꯣ ꯃꯅꯤꯔꯛ ꯄꯥꯏꯔꯝꯃꯤ ꯃꯥꯁꯦ 92 years ꯁꯨꯈ꯭ꯔꯦ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯂꯩꯈꯤꯗꯕꯅꯤꯀꯣ ꯑꯅꯥꯕ ꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ 1990s ꯃꯇꯝꯗ economic reforms ꯑꯆꯧꯕ economic reforms ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯧꯈꯤ ꯃꯥꯅ ꯃꯇꯝꯗꯨꯗ ꯃꯥꯁꯦ 1990s ꯃꯇꯝꯗ ꯃꯥꯁꯦ finance minister ꯑꯣꯏꯔꯤꯀꯣ finance minister ꯑꯣꯏꯕ ꯃꯇꯝꯗꯨꯗ economic reforms ꯑꯆꯧꯕ ꯀꯌꯥ ꯇꯧꯈꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ industrial ꯀꯥꯏꯅꯀꯣ industrial license ꯍꯥꯏꯁꯦ ꯀꯩꯝ ꯅꯠꯇꯦ ꯍꯥꯏꯗꯤ industry ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯥꯏꯁꯦꯟꯁꯁꯦ ꯂꯧꯊꯣꯛꯑꯒ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯊꯝꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯈꯥ ꯂꯩꯇꯕ independent ꯑꯣꯏꯍꯟꯕ ꯑꯗꯒꯤ foreign investment open ꯇꯧꯕꯀꯣ ꯃꯥꯅ ꯇꯧꯔꯤꯁꯦ foreign investment open ꯇꯧꯔꯝꯃꯤ SEBI ꯃꯇꯝꯗꯨꯗ ꯃꯥꯅ ꯍꯥꯡꯉꯝꯃꯤ ꯃꯥꯒꯤ ꯃꯇꯝꯗꯅꯤ ꯇ꯭ꯔꯦꯗꯤꯡ ꯇꯧꯔꯤꯕ ꯃꯌꯥꯝ SEBIꯁꯦ ꯍꯥꯡꯕꯗꯒꯤ and mana Prime Minister oingai matamda Japan relationship fazana thamamme Japan ga kagagi Prime Minister oingai orige horo and atopa magi achievement atopa haragadi di India ga USA ga gi di nuclear pact amal sign tawnagidana ko nuclear energy yanaba aduga to mai matamda toramani ko 2008 ko 2008 da USA nuclear deal to mai matamda toramani adudana koi nuclear deal da torabadagi akoigi nuclear energy sizinaba yarini ko adagi amu magi foreign policy se kai haini not too much strict ko no edi strict oideba magi foreign policy se adudana kai haini mapalamga amna an alignment da leirambado magi matam handare magi achievement khara se ningjingba toraga economic reform 1991 da tawgiba economic reform exam point ge oina duga yamdi nuaite one of the greatest economic next atopa heading khara da RBI monetary policy RBI ge monetary policy may have slowed economic demand se RBI policy on ba male eko kari GDP da handabada growth GDP growth tanaba phangakbagira obagira oidoini RBI gi monetary policy do kari monetary policy to function kari tawi kholi adusu yengjanba kanani anta aina sigi headline se tawsalambani and election commission of India na ko election commission of India kanoma statistics kuigi lok sabha handak lok sabha 2024 da tawgiba lok sabha sigi magi statistics data thadore eko edi mi kya bo thadagi isu thadagiba thadadabra habdo mi kya na thadagibano bot adugumado data do next slide da yengsiko data leire edi election data da haragadi ki lok sabha gi da total oina electors edi election thadagibase edi elect
ID पाइबा हाइतारेको सिसे 97.97 crore निको and both ID both तसेंगा thadagibuduna 64.64 both thadagiko daida 47.63 हाइबदी 47% मुक्से कनोने nupi ni buko daida nupi gi voter thadagibudo and female ID 47.63% 47.63 crore level 65.78 tang both hada thola ki ko and adigi mandong da both hada marak to the 10.58 lakhs the both hada badam both to either toramani kang proxy to bani or to pa to badigi cancel to gi and also polling station 10.57 oigi aduga number of independent candidates 3921 sidagi akoina data ma'am sidagi akoina khangba yaba ama khak lei ko daisa women participants adi 500 women candidate tholakiba adi candidate total candidate tholakiba total candidate se 8360 ne daisa da nupi candidate tholai se 800 candidate tholakiba ko almost 9% kaktani ko sise 9% kaktani adu taragadi akoy second candidature dasu aikoki nupi gi participate amni mi ko and voter dasu mi yeng voter dasu kogi ngasagi total vote thadaba lakiba haidare ko total vote thadaba lakiba vote adi kano se total se voter turnout se 64.64 ni ko 64.64 crore ni 4.64 crore adudaida nupi vote ID 64 na 94 agad 97.97 voter is the voter labagi manuka 47.63 almost digi ID 47% muk labani ko 47% muk sina nupi voter oitini adu nupi voter di 47% oraga number of candidate 9% katane ba aduna women participation je yamna nemi kini ko aina ni so sigi data macha simtang oba dum ai moi pam kana ada nupigi participation se yamna nemi ha nabagidamata sigi data list either election do here or any political oiba power do oigera women participation nemi ha second thing the second editorial the stampeds in stampede 2024 da su mema thokre ko duga haidi mamang da su mema thokre stampede nation nabado mi yam pulmadagi mi adudo editors na adudo highlight toroga an avoidable tragedy and man haram really avoid to ya but awaba haidi khudong thiba thodok ne avoid to ya ba mi kan ba ngamba khudong thiba ne wal da ba ngamba kaigino haragadi ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯄꯨꯂꯤꯁꯁꯤꯡꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯔꯒ ꯃꯤ ꯌꯥꯝ ꯄꯨꯜꯂꯛꯀꯅꯤ ꯈꯜꯂꯒꯗꯤ ꯀꯩꯅꯣ ꯍꯥꯏ order naina chalhalaba law and order do phasana maintain taw taragadi hondaba ho yaeba aduduni hani aduda sidesta akoi example ngi oina yari se NCRB iba data ka ana piram ko 3935 in 3000 deaths ko 1996 tagina 2020 da 3935 incident pokre 3000 deaths hena adu taragadi stampede cha sudumitik thoe haisine ko aduda khara maming khara palabada Sabarimala 2011 da ko adagi Allahabad Kumbh Mela Patna political rally siguma myan jingsa stampede as also ba thokre rang na anda so ko gi Puspa 2 gi magi film gi promotion event da ko gi mama di mi siba yari do ko mama macha tuduna
ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯐꯤꯂꯝ ꯑꯦꯛꯇꯔꯒ ꯇꯧꯔꯒ ꯖꯦꯜꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯇꯧꯔꯒ ꯀꯣꯔꯠꯇ ꯀꯦꯁꯀ ꯂꯥꯡꯈꯠꯇꯅ ꯇꯧꯔꯤꯗꯣ ꯑꯗꯨꯗꯨꯅ ꯃꯥꯅ ꯍꯥꯏꯂꯥꯏꯠ ꯇꯧꯔꯛꯏꯁꯦ ꯁꯤ ꯃꯇꯥꯡ ꯌꯥꯝ ꯆꯥꯏꯀꯣ ꯑꯗꯣ ꯊꯣꯛꯍꯜꯂꯣꯏꯒꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯅꯦꯒ꯭ꯂꯤꯖꯦꯟꯁ ꯍꯟꯊꯍꯟꯕꯀꯣ ꯃꯦꯅꯦꯖꯃꯦꯟ ꯐꯖꯅ ꯇꯧꯕꯤꯕ ꯄ꯭ꯂꯥꯅꯤꯡ ꯐꯖꯅ ꯇꯧꯕꯤꯕ ꯀꯣ ꯍꯥꯏꯗꯤ ꯃꯐꯝ ꯌꯥꯝꯅ ꯍꯥꯏꯗꯤ ꯁ꯭ꯄꯦꯁ ꯌꯥꯝꯅ ꯂꯩꯕ ꯃꯐꯝꯗ ꯊꯧꯔꯝꯁꯤꯡ ꯌꯥꯝ ꯄꯥꯡꯊꯣꯛꯄꯀꯣ ꯑꯗꯒꯤ ꯅꯨꯡꯁꯥ ꯁꯥꯔꯕ ꯃꯇꯝꯗ ꯇꯧꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯄꯤꯕꯤꯕ ꯏꯟꯇ꯭ꯔꯤ ꯄꯣꯏꯟ ꯑꯦꯛꯖꯤꯠ ꯄꯣꯏꯟ ꯐꯖꯅ ꯊꯝꯕꯤꯕ ꯃꯦꯗꯤꯀꯦꯜ ꯑꯦꯗ ꯇ꯭ꯔꯦꯟ ꯄꯥꯔꯁꯣꯅꯦꯜ ꯃꯌꯥꯝ ꯑꯃ ꯐꯖꯅ ꯄ꯭ꯔꯣꯇꯣꯀꯣꯜ ꯏꯜꯂꯒ ꯊꯝꯕꯤꯕ ꯁꯤꯒꯨꯝꯕꯁꯦ ꯌꯥꯝ ꯆꯪꯉꯦ ꯑꯗꯨꯗꯨꯒ ꯂꯣ ꯀꯔꯤ ꯀꯔꯥꯗꯁꯨ ꯁꯦꯝꯗꯣꯛꯄ ꯌꯥꯕ ꯂꯩꯔꯒꯗꯤ ꯁꯦꯝꯗꯣꯛꯄ ꯌꯥꯏ ꯀꯣ ꯑꯗꯨꯗꯨꯅꯤ ꯃꯥꯅ ꯍꯥꯏꯔꯝꯃꯤꯀꯣ ꯑꯦꯟ ꯑꯦꯛꯖꯥꯝ ꯄꯣꯏꯟꯒꯤ ꯑꯣꯏꯅꯗꯤ ꯇꯥꯔꯒꯦꯠꯁꯦ ꯀꯩꯒꯨꯝꯕ ꯄꯔꯤꯈꯥꯗ ꯍꯪꯉꯛ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯗꯦꯇꯥꯗꯣ ꯈꯔ ꯄꯤꯔꯦ ꯍꯥꯏꯔꯒ ꯑꯗꯨꯗꯨꯒ ꯇꯧꯕ ꯌꯥꯅꯤ ꯁꯤꯒꯤ ꯔꯦꯃꯤꯗꯤꯁ ꯃꯌꯥꯝꯁꯤꯡꯁꯦ ꯍꯥꯞꯄ ꯌꯥꯅꯤꯀꯣ ꯁꯦꯀꯦꯟ ꯏꯗꯤꯇꯣꯔꯤꯌꯦꯜ ꯑꯃꯃꯨꯛ ꯌꯦꯡꯁꯤ ꯁꯦꯀꯦꯟ ꯏꯗꯤꯇꯣꯔꯤꯌꯦꯜꯗ The Indian left had a crossword a century of struggle and decline ko century of struggle and decline yagi left party hai tare ko aduga right party ga ani se left ka right ka se happen amtang explain torang ko left abang maga right abang maga lay ko party political party system da hai tare ko left kangu sina ko na democratic socialist ko progressive liberal kangu ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯀꯨꯝꯕꯁꯦ ꯑꯗꯨꯝ ꯆꯜꯂꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯑꯦꯟ ꯔꯥꯏꯠ ꯀꯥꯡꯕꯨꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯅꯦꯁꯅꯦꯂꯤꯁ ꯀꯥꯡꯕꯨꯁꯤꯡꯁꯦ ꯀꯣ ꯑꯗꯒꯤ ꯀꯟꯖꯔꯚꯦꯇꯤꯞꯁ ꯀꯥꯡꯕꯨ ꯃꯣꯏꯁꯤꯡꯁꯦ ꯂꯥꯏꯛ ꯕꯤ ꯖꯦ ꯄꯤꯒꯨꯝꯕ ꯑꯗꯨ ꯕꯤ ꯖꯦ ꯄꯤꯅ ꯍꯧꯖꯤꯛꯇꯤ ꯄꯥꯋꯔ ꯀꯟꯈꯠꯂꯛꯑꯦ ꯍꯥꯏꯅꯤꯀꯣ ꯃꯥ ꯍꯥꯏꯁꯦ ꯂꯦꯐꯀꯤ ꯄꯥꯋꯔꯁꯤꯅ ꯍꯟꯊꯔꯛꯑꯦ ꯑꯗꯨꯒ ꯔꯥꯏꯠꯀꯤ ꯄꯥꯋꯔꯁꯤꯅ ꯍꯦꯟꯀꯠꯂꯛꯑꯦ ꯍꯥꯏꯕꯅꯤꯀꯣ ꯃꯥꯅ ꯁꯤꯒꯤ ꯑꯥꯔꯇꯤꯀꯜꯁꯤꯗ ꯏꯔꯝꯃꯤꯁꯦ ꯍꯥꯏꯕꯗꯤ ꯂꯦꯐꯀꯤ ꯄꯥꯋꯔꯁꯦ ꯀꯔꯝ ꯀꯥꯟꯗ ꯀꯜꯂꯝꯒꯦ ꯍꯥꯏꯔꯀꯥꯟꯗ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯐꯪꯗ ꯌꯥꯝ ꯀꯜꯂꯝꯃꯤꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯄꯥꯋꯔꯁꯦ ꯍꯟꯊꯔꯛꯑꯦ ꯍꯥꯏꯕꯗꯤ ꯂꯦꯐꯀꯤ ꯄꯥꯋꯔꯁꯦ ꯍꯟꯊꯔꯛꯑꯦ ꯔꯥꯏꯠꯅ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄꯗꯧꯅ ꯇꯧꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯏꯗꯤꯇꯔ ꯏꯁꯦ ꯑꯗꯨ ꯃꯦꯟꯁꯟ ꯇꯧꯕ ꯈꯔ ꯃꯦꯟꯁꯟ ꯇꯧꯔꯒ ꯌꯥꯔꯕꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯁ ꯃꯨꯚꯃꯦꯟꯁꯤꯡꯁꯦ ꯌꯥꯝꯅ ꯂꯤꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯑꯒꯁꯨ ꯍꯥꯏꯗꯤ ꯑꯥꯔ ꯑꯦꯁ ꯑꯦꯁ ꯕꯤ ꯖꯦ ꯄꯤ ꯀꯝꯃꯨꯅꯤꯁꯁꯤꯡꯁꯦ ꯌꯥꯝ ꯂꯤꯕ ꯃꯇꯝꯗ ꯂꯩꯔꯛꯑꯒꯁꯨ ꯃꯣꯏꯒꯤ ꯔꯣꯜꯁꯦ ꯍꯟꯇꯛ ꯈꯛꯇꯅꯦꯕ ꯀꯣ ꯁꯤꯒꯅꯤꯐꯤꯀꯦꯟ ꯑꯣꯏꯅ ꯃꯥꯒꯤ ꯔꯣꯜꯁꯦ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯏꯁꯦ ꯑꯦꯟ ꯕꯤ ꯖꯦ ꯄꯤꯅ ꯍꯧꯖꯤꯛꯇꯤ ꯍꯥꯏꯗꯤ ꯔꯥꯏꯠ ꯄꯥꯔꯇꯤꯁꯤꯅ ꯍꯧꯖꯤꯛꯇꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯁꯨ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯒ ꯍꯧꯖꯤꯛꯁꯨ ꯀꯥꯔꯤꯀꯣ ꯃꯣꯏꯅ ꯑꯦꯟ ꯃꯣꯏꯁꯦ ꯍꯥꯏꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯗꯒꯤ ꯃꯦꯝꯕꯔꯁꯤꯞꯇꯁꯨ ꯃꯣꯏꯅ ꯍꯦꯟꯅ ꯆꯥꯎꯔꯦ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯑꯩꯈꯣꯏꯅ ꯂꯦꯞꯅ ꯗꯤꯀ꯭ꯂꯥꯏꯟ ꯇꯧꯔꯛꯏꯁꯦ ꯍꯥꯏ ꯇꯥꯔꯒꯗꯤ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯆꯦꯟꯖ ꯏꯟ ꯄ꯭ꯔꯗꯛꯁꯟ ꯁꯤꯁꯇꯦꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯀꯤꯡ ꯀ꯭ꯂꯥꯁꯀꯨꯝꯕ ꯑꯗꯒꯤ ꯏꯟꯐꯣꯔꯃꯦꯜ ꯁꯦꯛꯇꯔꯗ ꯊꯕꯛ ꯇꯧꯕꯁꯤꯡꯁꯦ ꯁꯤ ꯂꯦꯞꯀꯤ ꯑꯣꯏꯅꯗꯤ ꯃꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯑꯣꯏꯕ ꯕꯦꯁꯅꯦꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯋꯤꯀꯟ ꯑꯣꯏꯈ꯭ꯔꯦꯕ ꯃꯣꯏꯁꯦ ꯍꯟꯊꯔꯦ ꯃꯣꯏꯒꯤ ꯄꯥꯋꯔꯁꯦ ꯍꯟꯊꯔꯦ ꯀꯜꯆꯔꯦꯜ ꯏꯟꯇꯔꯚꯦꯟꯁꯟ ꯌꯥꯝ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯀꯜꯆꯔꯗ ꯃꯁꯥ ꯍꯥꯟꯅ ꯀꯜꯆꯔꯦꯜ ꯏꯟꯇꯔꯚꯦꯟꯁꯟꯁꯦ ꯂꯥꯛꯇꯥꯔꯒꯗꯤ ꯕꯤ ꯖꯦ ꯄꯤ ꯍꯧꯖꯤꯛ ꯈꯜꯂꯛꯀꯗꯣꯏꯅꯦꯕ ꯀꯜꯆꯔꯦꯜꯂꯤ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯑꯃꯨꯛ ꯃꯅꯤꯡ ꯍꯜꯂꯒ ꯕꯦꯛ ꯍꯜꯂꯒ ꯍꯦꯟꯒꯠꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯁꯦ ꯑꯃꯨꯛ ꯌꯣꯛꯀꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯥꯔ ꯑꯦꯁ ꯑꯦꯁ ꯕꯤ ꯖꯦ ꯄꯤꯁꯤꯅ ꯍꯦꯟꯅ ꯁꯄꯣꯔꯠ ꯄꯤꯕꯗꯣꯀꯣ ꯔꯨꯔꯦꯜ ꯗꯥꯏꯅꯥꯃꯤꯛꯁꯦ ꯍꯧꯖꯤꯛꯇꯤ ꯆꯦꯟꯖ ꯌꯥꯝ ꯇꯧꯔꯦꯀꯣ ꯍꯥꯟꯅꯗꯤ ꯂꯦꯐꯇ ꯁꯞꯄꯣꯔꯠ ꯇꯧꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯔꯨꯔꯦꯜ ꯄꯤꯖꯦꯟꯇ꯭ꯔꯤꯁꯤꯡꯁꯦ ꯔꯥꯏꯠ ꯂꯣꯝꯗ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯦ ꯔꯤꯚꯣꯂꯨꯁꯟ ꯍꯥꯏꯕꯗꯤ ꯍꯥꯟꯅꯅ ꯔꯤꯚꯣꯂꯨꯁꯟꯗ ꯁꯞꯄꯣꯔꯠ ꯇꯧꯔꯝꯗꯕ ꯍꯥꯏꯗꯤ ꯄꯥꯋꯔ ꯂꯤꯗ ꯇꯨ ꯅꯦꯒ꯭ꯂꯦꯛꯇꯤꯡ ꯑꯗꯔ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯦꯁꯄꯦꯛ ꯑꯣꯐ ꯒꯣꯚꯔꯅꯦꯟꯁ ꯑꯦꯟ ꯄꯣꯂꯤꯇꯤꯀꯦꯜ ꯀꯣ ꯂꯦꯐꯅ ꯍꯥꯟꯅ ꯄ꯭ꯔꯤ ꯑꯣꯀꯨꯄꯥꯏ ꯇꯧꯔꯝꯕ ꯔꯤꯚꯣꯂꯨꯁꯟ ꯃꯌꯥꯝꯗꯣ ꯔꯥꯏꯠ ꯂꯣꯝꯗ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯅꯤꯀꯣ ꯑꯗꯒꯤ ꯅꯦꯁꯅꯦꯜ ꯀꯣꯏꯁꯟ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯦ ꯇꯁꯦꯡꯅ ꯏꯟꯗꯤꯌꯥꯁꯦ ꯅꯤꯡꯇꯝꯕꯁꯦ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯅꯤꯡꯇꯝꯕꯅꯣ ꯂꯥꯏꯛ ꯍꯤꯟꯗꯨ ꯅꯦꯁꯅꯦꯂꯤꯖꯝꯒꯤ ꯏꯍꯧꯒꯁꯦ ꯍꯧꯖꯤꯛꯇꯤ ꯂꯥꯛꯏꯗꯅ ꯋꯥꯈꯜꯅ ꯔꯥꯏꯠꯅ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯤꯟꯗꯨꯁꯇꯥꯟ ꯁꯦꯝꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯍꯤꯟꯗꯨꯒꯤ ꯁ꯭ꯇꯦꯠ ꯁꯦꯝꯒꯗꯕꯅꯤ ꯈꯣꯠꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯐꯣꯀꯁꯇ ꯁꯣ ꯑꯗꯨꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯟꯁꯦ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯅꯦꯁꯟꯅꯣ ꯍꯪꯕ ꯃꯇꯝꯗ ꯍꯤꯟꯗꯨ ꯅꯦꯁꯟ ꯀꯥꯏꯅ ꯍꯥꯏꯅꯤꯡꯕꯒꯤ
ꯏꯊꯤꯜ ꯑꯃ ꯂꯥꯛꯑꯦꯗꯅꯀꯣ ꯑꯗꯨ ꯍꯤꯟꯗꯨ ꯅꯦꯁꯅꯦꯂꯤꯖꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯂꯣꯝꯗ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯅꯦ ꯃꯣꯗꯔꯅꯤꯖꯝ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯁꯤꯒꯤ ꯔꯥꯏꯠ ꯂꯣꯝꯒꯤ ꯄꯣꯠꯁꯦ ꯔꯥꯏꯠ ꯂꯣꯝꯒꯤ ꯅꯦꯔꯦꯁꯟꯁꯦ ꯌꯥꯝꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯅꯤ ꯑꯦꯟ ꯂꯤꯗꯔꯁꯤꯞꯇꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯐꯥꯎꯕ ꯔꯥꯏꯠꯀꯤ ꯂꯤꯗꯔꯁꯤꯞ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯂꯛꯑꯦ ꯀꯣ ꯑꯗꯨꯅ ꯐ꯭ꯌꯨꯆꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯅ ꯔꯦꯞꯇꯒꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯒ꯭ꯂꯣꯕꯦꯜꯂꯤ ꯑꯗꯨꯝ ꯊꯦꯡꯅꯔꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯅꯠꯇꯦ ꯕꯠ ꯒ꯭ꯂꯣꯕꯦꯜ ꯁꯤꯞꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤ ꯊꯣꯛꯂꯛꯑꯒꯗꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯈꯣꯠꯄ ꯌꯥꯏ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯑꯃ ꯆꯪꯉꯤꯀꯣ ꯑꯗꯒꯤ ꯅꯦꯛꯁ ꯏꯗꯤꯇꯣꯔꯤꯌꯦꯜ ꯑꯃꯃꯨꯛ ꯌꯦꯡꯁꯤ ꯁꯤꯁꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯔꯦꯌꯔ ꯑꯥꯔꯠ ꯃꯦꯇꯜꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩ ꯃꯃꯥꯡꯗꯁꯨ ꯍꯥꯟꯅ ꯁꯦꯃꯤꯀꯟꯗꯛꯇꯔ ꯗꯤꯚꯥꯏꯁꯦꯁ ꯃꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯈꯣꯠꯂꯦ ꯀꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨꯗꯨꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯔꯦꯌꯔ ꯑꯥꯔꯠ ꯃꯤꯅꯔꯦꯜꯁꯦ ꯌꯥꯝꯅ ꯂꯩꯇꯦ ꯑꯗꯨꯅ ꯆꯩꯅꯥꯗ ꯌꯥꯝꯅ ꯗꯤꯄꯦꯟ ꯇꯧꯋꯦ ꯀꯥꯏꯅ ꯑꯃ ꯄꯟꯈꯤꯕꯗꯣ ꯑꯗꯣ तसेंगना चाइनादा डिपेंड तौबदो आई हाफे निंजिंग बैकग्राउंड को almost 40% reserve oina moida semiconductor devices sem yaba rare earth mineral ko layeba ko so 40% oina and 60% of the world production se china na ai toy adu dum ni amang so ai ya so so yawga adu duna china sina almost like huziki matam jigi oiba rare earth materials mayam ama mineral ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯏꯟꯗꯤꯌꯥꯁꯨ ꯑꯗꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯃꯌꯥꯝꯁꯨ ꯆꯥꯏꯅꯥꯁꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯒ ꯃꯣꯅꯣꯄꯣꯂꯤ ꯁꯥꯟꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯍꯥꯏꯕꯗꯤ ꯑꯁꯤꯒꯨꯝꯕ ꯔꯦꯌꯔ ꯑꯥꯔꯠ ꯃꯤꯅꯔꯦꯜꯁ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯃꯌꯥꯝ ꯑꯃ ꯊꯤꯔꯛꯄ ꯃꯇꯝꯗ ꯀꯖꯥꯛꯁꯇꯥꯟꯁꯦ ꯇꯥꯕ ꯋꯥꯅꯤ ꯑꯗꯣ ꯀꯖꯥꯛꯁꯇꯥꯟꯁꯤꯒ ꯑꯐꯕ ꯃꯔꯤ ꯊꯝ ꯇꯥꯔꯒꯗꯤ ꯀꯖꯥꯛꯁꯇꯥꯟꯗ ꯂꯩꯔꯤꯕ ꯔꯦꯌꯔ ꯑꯥꯔꯠ ꯃꯦꯇꯜꯁꯀꯤ ꯃꯥꯒꯤ ꯃꯤꯅꯔꯦꯜꯁ ꯃꯌꯥꯝ ꯑꯃꯒꯤ ꯃꯥꯒꯤ ꯁ꯭ꯇꯣꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯁꯤꯁꯤꯡꯁꯦ ꯁꯤꯖꯤꯟꯅꯕ ꯌꯥꯅꯤ ꯁꯤꯅꯦꯕꯀꯣ ꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯍꯥꯏꯔꯤꯁꯦ कमायना इंडिया कमायना फिवम से ताग्रीनो इंडिया से अखोना हुजिक से 2030 रिन्यूएबल एनर्जी सुमायना सिस्टम खोटकदमनी टारगेट के याम थमगीदनको रिन्यूएबल एनर्जी सोलर पैनल गुम्बा साबा और ईवी गुम्बा इलेक्ट्रिक व्हीकल गुम्बा साबा मतमदा रेयर आर्ट मेटल सिंसे लोइनमक चंगेबा अदुदुना मरम ओरकांदा इंडिया से मसिगी रेयर आर्ट मिनरल्स मैम सरकार याम ले अदो चाइना ना हुजिक मोनोपोली सानरगा लेरे रेयर आर्ट मिनरल्स मोदे मैम ए मोइना जियोपॉलिटिकल डिस्प्यूट सिंगदा हाइदि यूएसए का सानरसो सिगी कनो जे पीरो इंडिया का सानरसो नोइदा कोइन पीरो का हाइबगुमको अदुगुम याम तौबदो अदुदुनिको चाइना मोनोपोली हाइसे अदुदुना अखोइदा रिस्क याम चावेबको हाइदि चाइना ना रेस्ट्रिक्शन माइनम थमकपसे अखोइदा हाइदि मदुदो फंगद्रगदि अखोइगी इकोनॉमी दसु एंड अखोइगी लेजरिबा टारगेट सिंगसु कनो तौरक्तोइनिदना अदुना कजाकिस्तान दो इन टारगेट से थमको अदुना कजाकिस्तान से करिगी मरंगी टारगेट थमिनो हायरगदि मोइदा 15 out of 17 rare earth minerals फंगेबा कजाकिस्तान दको अदगी मोइदा आइदि मोइगी रिसोर्स मैम अमसु लay and also expand आइदि rare earth mineral production capacity जे हुजिकसु दम मासे expand तौर लैने मासे दम हेंकलैने production से याम तौवेबा अदुना रिसोर्स आइदि चाइना दा डिपेंड तौदनबगे अमागा मु लay अदगी मु इंडिया से मसाना माइदि अतोपा कंट्री दा डिपेंड तौदनबा कजाकिस्तान दा खतंग डिपेंड तौनबगे अमसु लैरे and also like sustainable rare earth procurement habadi अतोपा कंट्री हाइदि चाइना दगी नत्रगसु कजाकिस्तान दगी लौबा ओइतारगसु rare earth mineral दी domestic extraction import सिंसु यादुरीबको अदुदना चैलेंज से कइनो हारकांदा मबानी मत टेक्नोलॉजी से लेतेबा दुगुम चिंथोकनबा हाइदि rare earth mineral एमबा सानबा तौनबा चिंथोकनबा होनबगी कइनो से टेक्नोलॉजी से लेतेबा दुगा इंडिया का कजाकिस्तान के से समनबा लंबी सु लेतेबा याम को अदगी हाइदि हुजिक लेरिबा इंडिया सेंट्रल एशिया रेयर आर्ट कइनो से फोरम से दिसदा कोगी टेक्नोलॉजी की जॉइंट वेंचर हाइदि मसेन थबक तौमिन
regional market develop khotpagi mayam ama yauribase yam hojik fawgi oinadi develop tawdriba aduna challenge kharadi lay adu taragasu koi Kazakhstan ga afaba mari tham taragadi rare earth ki awabase kokane China da depend tawdana rare earth mineral awabase kokane second opinion am khanglai sida well tax kini ko well tax habse ko India da darkar leibra leitabra well tax se mama moina kaigino haragadi inequality gumba leiba India da inequality leiba inequality habadi almost 10% of the upper haidi pesa yam wealthy oiba kangu jingsina almost 80-90% of the wealth se moina loi pai lebo ko 80-90% of wealth se aduga population gi 90% sina wealth se 20% mo katang pai lebo se igumba smaina inequality lebo wealth se really distribute tawdaba se masi se kannabai namna wealth tax se thamjira thamgudra sini adada anana bani niko aze saga rahul menan mabani na khanane na ba matamda point khara aidi thole point khara habadi mabani akna support haidi well tax se amanadi ama adi rahul menan di support awe but as a sahana di support awde ko kasho well tax na maram wara kanda koida di kano koigi yamna yam capital flight kumba ka se thola kani khot kani ka habagi awaba khara adum lei ko capital flight adagi well concentration se koi leidi leire di khangi haidi ido well concentration haidi pesa paiba mina adum paire legi bagi well concentration leirabnina akoina asise thingnaba kyonaba tamda koigi pambai pambai khudam man hara kanda tracking system fazana thambo ko tracking habadi koigi kai da pesa je kai da leiri ko adagi public ki adi investment yam to ba ta investment kai da investment yam to ba ke wealth sing kai ba sing public goods sing da investment yam to ko adagi inequality se address to no hona ba tamda collaboration yam changba haidi koigi pesa paiba ga paidaba mayam se collaborate tawna kana thaba punna tawna aduguma mayam dinguma adi aje saham women hai ko tigi discussion se parle da hindu parle da dum yaramani spotify da dum free da dum ta yabani ta thokpa da dum kana ngani leda tam phasaba saba haidi masagi capital flight ko aduguma tam phasaba saba moini danabani aduguma da dum kana toba yani ko next text and context ta amaga yengsi text and context ta ID assisted dying be legalized. Assisted dying habidi koigi euthanasia duniko habidi kaigumba mise maze hingatna na bagi or maze anaba se terminal or anaba or maze vegetative mode habidi ugal kan kapangam tiraga ba adoi taragadi maze awabado yam awabado maze natural death to phangdring akoina either akoigi tinaba ko tinaba chemical pithakpani khangde or mathanda mangonda oxygen piramba or life support piramba mayam di medical gi support piramba mayam jing to adu da lokthokpani khangde ama tawraga ado aidi awaba aidi shiram dagi waraga khanga lebedo tension hana bahai tawba ta hai tare ko adugumbado ni ko assisted dying has euthanasia se asisigi masise ko India da di leidi lei ko India da su lei aduduga Britain da su music was legalized tawgre yamna edi legalized tawgre habadi law oina semgre yahangre euthanasia se yarani na ko ado Britain da yariba potse ko India da yariba potse ga manade habadi India da yariba potsina passive ni ko passive ni aduduga euthanasia is makal ani lei ko active habasiga UK da leidisina active si oidoni ko UK gisina duga India gisina passive si oidoni ko India ani gi khenabase ai haisarake ko ani gi khenabase
एक्टिव अखोना हाइदि एक्टिव का पेसिव खेनबसे कहीं एक्टिव अखोना डायरेक्ट मंगोंदा सीनब हाइदि लेथल केमिकल पीरनेब डायरेक्ट दम सी अदुगा पेसिव जस्ट अखोगी मादो नेचुरल डेथ फंगनदोइनेब नेचुरल डेथ फंगनलगा कदोगा हारकना लाइफ सपोर्ट लो नेचुरल डेथ फंगनलगा लाइफ सपोर्ट लौथोकपा और लाइक ऑक्सीजन को पिरंबा अदगी माद हिंगनबगी पांबई पिरंबदो हाइदि माद अनाबा फनबगी पांबई पिरंबा हिदागुम्बा कापम खोटपदो अदुगुम्बदो लौथोकपको अदुदुना पेसिव को अदुदुगा एक्टिव से हाइजना ngसाइगी मादो यारोयन खबई तारगदि खुद थाबा मतम होय तारगदि केमिकल्स हापगा पीरगा मादो अवाबो को अनबा हाय अवाबो को अनबगी मोंगको अदुदैदा मदुगी लैंडमार्क एग्रीमेंट अमा यूएस यूके दा लैंडमार्क डिसीजन अमा लौग्रे अदुदुना अखोय इंडिया गी से सेमदोक याबरा नत्रगा करी करी इंडिया गी सिदा करी करी कनो तौबा लೈ हाबदो सिगे आर्टिकल सिदा इरमेको पैसिव यूथानेसिया से अखोय इंडिया ददि लीगलाइज तौग्रबनी मागी गाइडलाइन सु लೈ एंड अदुगी ड्राफ्ट ओइना अखोयगी पैसिव यूथानेसिया सिगी तौनबगी हेल्थ मिनिस्टर थादोकिबा मागी रूल्स एंड रेगुलेशन लैको and difference se amana active ne amana passive ne so high grade ko and also what had the UK amasung kano the India the ethical philosophical and practical implication habadi practically to bayabra ethically as a yabra adabra mi bhato paizu ethically yabra philosophically si je yogi wakalon da yabra adabra ka habadu tamam na bakra debate kra dum lai ko but for example के point वे और नखंग से कहीं ना कंदा active passive euthanasia and India the sana is nakara mano UK the sana is why is strengthening fisheries extensive service crucial fisheries extensive service I say ha betang explain tarange do taraga di masi article se khangni ko fishery extensive service hai taraga di koina fishery se tawna hona ba matamda गी लेबन knowledge अचंगमन knowledge तो अदुदु अखोइना fishery extensive service हाइनेबा like research कुंबा को अदगी अदुगी मचिनजाक पीबा गुंबगी अदुगी knowledge research कुंबा knowledge मैम अमा अदुगुंबा मैम अखोइना fishery extensive service हारा खंगन देदा मासिगी text and context सिदा यावजरेबा article सिदा यावजरेबा पोट से कई कई नो हम यिंगसिको अबदि मा हाइजे कई नो अखोगी इंडिया गी ओइना fishery extensive service से हेनबा हाइदि मपांगन काखलबा दरकार लेबरा लेतबरा अदुदुनि को हंगसिको fishery extensive service ता को इंडिया गी ओइना fishery extensive service दरकार लेजे कई गिनो हारगदि fishery extensive service ना कोगी मी क्या हाइदि ताना बेचिंजा पीबदो ओइगरा सबदो ओइगरा ताकि पीरिबो मी क्या second largest fish and aquaculture producer नेबा क्या से inland fisheries मैम अमसो अखोगी इंडिया दा लेबा नेक कुंबा पोन कुंबा लोक लोक मैम लेदना अदगी मत्स्य सेवा केंद्र सना मले मसी से अखोगी fishery extensive service to gi makha da leidoni ko one stop extensive service ne masigi मत्स्य सेवा केंद्र सना हाइबा तो sing masi se aikoina fisheries extensive service oina hoina thabak tawdoine ba ko alga mana tawriba thabak sinjina kaina har kanda fishes ki life cycle ki maram da nei water quality ki maram da disease mein technologies मैम अमा साबा खोटपा को अदगी seed growers hatcherers को training पीबा खोटपा मा लोइ तौदोइनि को and also sagar mitra sana ama topa musulai masize season kaino hara kanda sagar mitra sai ngayo pals ka government mari fagada adini ko aduga ana data khomba price degi paisa nusagi market ta kaya man darkar leiri regulation kay kay leiri ang namana lo idini ko information aduga institution da kare kare institution cover tawge hare kanda कृषि विज्ञान केंद्र and territories state ko mase malona cover tawre ko adigi eco bazaar kain lei ko haidi
self help ꯐꯣꯝꯅꯤ ꯃꯁꯤꯁꯨ ꯑꯗꯨ ꯁꯤꯗꯒꯤ ꯆꯥꯛ ꯂꯩꯕ ꯈꯣꯠꯄ ꯑꯗꯨ ꯂꯣꯏꯅꯃꯛ ꯇꯧꯗꯣꯏꯅꯤꯀꯣ ꯋꯥꯔꯜ ꯕꯦꯡꯛꯗꯒꯤꯁꯨ ꯄꯩꯁꯥ ꯌꯥꯝ ꯁꯦꯟꯗꯪ ꯊꯥꯗꯔꯛꯏ ꯑꯗꯨꯒ ꯒꯣꯜꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯐꯤꯁ ꯄ꯭ꯔꯗꯛꯁꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯁꯁꯇꯦꯅꯦꯕꯜꯁꯨ ꯑꯣꯏꯕ ꯐꯤꯁ ꯄꯨꯝꯅꯃꯛꯁꯦ ꯌꯥꯝ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯕꯁꯨ ꯅꯠꯇꯕ ꯕꯠ ꯄ꯭ꯔꯣꯐꯤꯇꯦꯕꯜꯁꯨ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕꯗꯨꯅꯤꯀꯣ ꯍꯥꯏꯗꯤ ꯁꯁꯇꯦꯅꯦꯕꯜ ꯄ꯭ꯔꯣꯐꯤꯇꯦꯕꯜꯁꯤꯅ ꯒꯣꯜ ꯑꯣꯏꯗꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯅ꯭ꯌꯨꯁ ꯑꯇꯣꯞꯄ ꯈꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯃꯔꯃꯔꯅ ꯑꯩꯈꯣꯏꯒꯤ ꯆꯤꯜꯗ꯭ꯔꯦꯟꯁꯤꯡꯗ ꯄꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯔꯥꯁꯇ꯭ꯔꯤꯌꯥ ꯕꯥꯜ ꯄꯨꯔꯁꯀꯥꯔ ꯍꯥꯏꯕꯗꯤ ꯕ꯭ꯔꯦꯕꯔꯤ ꯑꯦꯋꯥꯔꯗꯇꯨꯅꯤꯀꯣ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯐꯣꯔ ꯆꯤꯜꯗ꯭ꯔꯦꯟ ꯍꯥꯏꯁꯦ ꯕ꯭ꯔꯦꯕꯔꯤꯒꯤ ꯀꯔꯤꯒꯤ ꯍꯥꯏꯗꯤ exceptional abilities ꯃꯌꯥꯝ ꯑꯃ ꯂꯩꯕ innovative ꯂꯩꯕ scholastic achievement sports art and culture social service braveryꯒꯤ ꯃꯇꯥꯡꯗ ꯄꯤꯕ ꯃꯌꯥꯝꯗꯅꯤ 17 ꯆꯤꯜꯗ꯭ꯔꯦꯟ ꯃꯁꯤꯒꯤ ꯑꯦꯆꯤꯞꯃꯦꯟ ꯑꯦꯋꯥꯔꯗꯁꯦ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨ ꯖꯁ ꯑꯦꯛꯖꯥꯝ ꯄꯣꯏꯟꯒꯤ ꯑꯣꯏꯅꯗꯤ ꯃꯃꯤꯡꯁꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯐꯣꯔ ꯆꯤꯜꯗ꯭ꯔꯦꯟ ꯀꯔꯥꯏꯗ ꯄꯤꯒꯦ ꯍꯥꯏꯔꯀꯥꯟꯗ 9ꯒꯤ ꯃꯈꯥꯗ ꯂꯩꯕ ꯄꯤꯗꯣꯏꯅꯤ ꯑꯦꯟ ꯃꯣꯏꯗ ꯑꯥꯎꯠꯁꯇꯦꯟꯗꯤꯡ ꯇꯦꯂꯦꯟ ꯂꯩꯔꯕ ꯑꯦꯛꯁꯦꯞꯁꯅꯦꯜ ꯑꯦꯕꯤꯂꯤꯇꯤꯁ ꯂꯩꯔꯕ ꯂꯩꯔꯕ ꯑꯗꯨ ꯄꯤꯗꯣꯏꯅꯤ ꯑꯇꯣꯞꯄ ꯅ꯭ꯌꯨꯁ ꯑꯃꯗꯅ ꯄꯤ ꯑꯦꯝ ꯃꯣꯗꯤ ꯌꯨꯠ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟ ꯏꯟ ꯏꯃꯔꯖꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯒꯤ ꯌꯨꯠꯀꯤ ꯁ꯭ꯀꯤꯜꯁꯦ ꯗꯤꯕꯦꯂꯞ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯗꯤ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥꯔꯣꯟꯁꯤꯡꯁꯤꯒꯤ ꯁ꯭ꯀꯤꯜꯁꯦ ꯗꯤꯕꯦꯂꯞꯃꯦꯟ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯁꯤꯅꯦꯕꯀꯣ ꯑꯗꯣ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟ ꯇꯧꯅꯕꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯏꯅꯤꯁꯤꯌꯦꯇꯤꯚ ꯈꯔ ꯑꯃꯨꯛ ꯍꯥꯏꯔꯝꯁꯦ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ ꯁꯤꯕꯨꯗꯤ ꯈꯪꯉꯦꯀꯣ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤꯗ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯄꯥꯔꯠ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯄꯣꯖꯤꯠ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯚꯤꯌꯥꯟ ꯁꯄꯣꯖꯤꯠ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯚꯤꯌꯥꯟꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯦꯜꯗꯤ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯕ ꯍꯥꯏꯕꯗꯤ ꯚꯤꯂꯦꯖꯀꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯜ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯁꯦ ꯍꯟꯊꯅꯕꯀꯣ ꯁꯤꯒꯨꯝꯕ ꯃꯥꯜ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯂꯩꯕꯁꯦ ꯍꯟꯊꯅꯕꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯃꯔꯛꯇ ꯀꯝꯄꯤꯇꯤꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇꯅꯤꯀꯣ ꯁꯄꯣꯖꯤꯠ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯚꯤꯌꯥꯟ ꯍꯥꯏꯁꯦ ꯃꯥꯅ ꯁꯤꯒꯤ ꯊꯕꯛꯁꯦ ꯇꯧꯈ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯕꯔ ꯕꯥꯜ ꯗꯤꯕꯁ ꯅꯨꯃꯤꯠꯇꯅꯤꯀꯣ ꯃꯥꯅ ꯇꯧꯈ꯭ꯔꯤꯁꯦ ꯕꯔ ꯕꯥꯜ ꯗꯤꯕꯁ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯒꯨꯔꯨ ꯒꯣꯕꯤꯟ ꯁꯤꯡꯍꯅ ꯄꯥꯁ ꯇꯧꯈꯤꯕ ꯅꯨꯃꯤꯠꯇꯅꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯍꯥꯏꯗꯤ ꯁ꯭ꯀꯤꯜ ꯗꯤꯕꯦꯂꯞꯃꯦꯟꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯔꯝꯕꯗꯨꯒꯤ ꯋꯥꯔꯤꯅꯤꯀꯣ ꯃꯥꯅ ꯍꯥꯏꯁꯦ youth with skill in emerging technology ꯑꯗꯣ ꯃꯥꯅ ꯁꯤꯗꯩꯗ ꯄꯜꯂꯝꯃꯤꯕ ꯋꯥꯔꯗ ꯈꯔ ꯇꯥꯔꯝ ꯈꯔꯁꯦ ꯑꯗ ꯂꯥꯛꯄ ꯌꯥꯏ ꯈꯟꯕꯒꯤ ꯑꯩꯅ ꯈꯪꯕꯅꯤꯀꯣ ꯑꯦꯟ ꯑꯣꯜꯁꯣ ꯑꯇꯣꯞꯄ ꯅ꯭ꯌꯨꯁ ꯑꯃꯗ ꯂꯤꯐ ꯕꯦꯡꯀꯤꯡ ꯇꯨ ꯑꯥꯔ ꯕꯤ ꯑꯥꯏ ꯀꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯕꯦꯡꯀꯤꯡꯒꯤ ꯊꯕꯛꯇꯤ ꯑꯥꯔ ꯕꯤ ꯑꯥꯏꯗ ꯑꯗꯨꯝ ꯇꯧꯍꯟꯕꯤꯌꯨꯅ ꯍꯥꯏꯔꯤꯁꯦ ꯍꯥꯏꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯀꯥꯟꯗ ꯃꯉꯥꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯅꯦꯁꯅꯦꯜ ꯀꯟꯖꯨꯃꯔ ꯗꯤꯁꯄ꯭ꯌꯨꯠ ꯔꯤꯗ꯭ꯌꯨꯁꯦꯜ ꯀꯃꯤꯁꯟꯅ ꯑꯩꯈꯣꯏꯒꯤ 30% ꯑꯣꯐ ꯗ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯀꯤ ꯑꯩꯈꯣꯏꯒꯤꯀꯣ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯄꯥꯏꯕ ꯃꯤꯁꯤꯡꯁꯤꯅ ꯃꯥꯅ ꯀ꯭ꯔꯦꯗꯤꯠ ꯂꯣꯟ ꯂꯧꯕ ꯃꯇꯝꯗ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯄꯥꯏꯕ ꯃꯤ ꯀ꯭ꯔꯦꯗꯤꯠ ꯂꯣꯟ ꯂꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯁꯤꯡꯕ ꯉꯝꯗ꯭ꯔꯒꯗꯤ 30% ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯦꯁ ꯀꯥꯕꯗꯣ ꯑꯗꯨꯗꯣ NCDRCꯅ 30%ꯁꯤꯗꯒꯤ ꯍꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯅ 30%ꯁꯤꯗꯩꯗꯨꯗ ꯃꯥꯅ ꯀꯦꯞ ꯑꯃ ꯊꯝꯃꯝꯃꯦꯕ ꯍꯦꯟꯕ ꯀꯦꯞ ꯑꯃ ꯊꯝꯃꯝꯃꯦ ꯑꯗꯨꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯀꯛꯊꯠꯈ꯭ꯔꯕꯅꯤꯀꯣ ꯍꯦꯟꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯀꯛꯊꯠꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯗꯨꯗꯨꯒꯤ ꯋꯥꯔꯤꯗꯨꯅꯤꯀꯣ ꯍꯥꯏꯕꯗꯤ ꯍꯦꯟꯕ ꯌꯥꯔꯅꯤ 30%ꯗꯒꯤ 36 ꯂꯧꯒꯦꯔꯥ 39 ꯂꯧꯒꯦꯔꯥ 45 ꯂꯧꯒꯦꯔꯥ ꯑꯄꯥꯝꯕ ꯑꯃ ꯂꯧꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯦꯡꯛ ꯈꯨꯗꯤꯡꯃꯛꯅ ꯃꯥꯒꯤ ꯀꯩꯅꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯧꯕ ꯌꯥꯏ ꯑꯗꯨꯗꯤ NCDRCꯒꯤ ꯃꯊꯧ ꯅꯠꯇꯦꯅ ꯍꯥꯏꯕꯗꯨꯅꯤꯀꯣ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯣ ꯀꯩꯒꯤꯅꯣ ꯃꯥꯅ ꯃꯊꯧ ꯅꯠꯇꯦꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤꯒꯤ ꯔꯤꯒꯨꯂꯦꯁꯟ ꯑꯃ ꯂꯩꯕ ꯀꯔꯝꯕ ꯁꯦꯛꯁꯟ 21A ꯑꯣꯐ ꯗ ꯕꯦꯡꯀꯤꯡ ꯑꯦꯛ 1949 ꯍꯥꯏꯅ ꯁꯤꯒꯤ ꯃꯈꯥꯗ ꯕꯦꯡꯛꯀꯤ ꯊꯕꯛꯁꯤꯗꯤ ꯖꯨꯗꯤꯁꯤꯌꯦꯜ ꯁ꯭ꯀ꯭ꯔꯨꯇꯤꯅꯤ ꯇꯧꯕ ꯌꯥꯗꯦꯕ ꯖꯨꯗꯤꯁꯤꯌꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕ ꯌꯥꯗꯦ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯀꯃꯤꯁꯟꯁꯦ ꯅꯪꯅ ꯇꯧꯒꯗꯕ ꯃꯊꯧꯗꯣ ꯑꯗꯨꯝ ꯇꯧ 30%ꯗ ꯀꯦꯞ ꯊꯝꯕꯗꯣ ꯊꯝꯕ ꯌꯥꯔꯣꯏ 36% ꯑꯄꯥꯝꯕ 30% ꯊꯝꯒꯦꯔꯥ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯝꯖꯁꯅꯨ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯀꯤ ꯀꯔꯤꯒꯨꯝꯕ ꯂꯣꯟꯗ ꯁꯤꯡꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯊꯝꯅꯤꯡꯕ ꯊꯝꯖꯁꯅꯨ ꯁꯤꯗꯩꯁꯤꯗ ꯕꯦꯡꯀꯤꯡꯒꯤ ꯔꯤꯒꯨꯂꯦꯁꯟ ꯑꯦꯛꯀꯤ 1949ꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯨꯗꯤꯁꯤꯌꯦꯜ ꯕꯣꯗꯤ ꯅꯤꯗꯅ ꯁꯤꯁꯨ ꯖꯨꯗꯤꯁꯤꯌꯦꯜ ꯕꯣꯗꯤ ꯑꯣꯏꯔꯤꯅꯤꯗꯅ ꯀꯟꯖꯨꯃꯔ ꯗꯤꯁꯄ꯭ꯌꯨꯠ ꯔꯤꯗ꯭ꯌꯨꯁꯦꯜ ꯀꯃꯤꯁꯟ ꯃꯥꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕ
ꯁꯤꯅꯤ ꯁꯤꯗ ꯂꯣꯏꯔꯦ ꯁꯤꯒꯤ ꯗ ꯍꯤꯟꯗꯨ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯦꯅꯥꯂꯥꯏꯁꯤꯁ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯈꯣꯠꯇꯕ ꯑꯣꯔ ꯂꯥꯟꯕ ꯈꯣꯠꯄ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯁꯦꯛꯁꯟ ꯊꯦꯡk you have a great day